आकाशवाणी इम्फाल नोलिनी देवी पाउ पजरी अहनबदा मरुइबा पाउ नेशनल हाईवे 38 इम्फाल जिरिपम लंबी की मकरूथों केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरीना ngasi संगारगनी ओडिशादा मालेमदा ममिंग लेरबा रथ जत्रागी कुमै ngasi पांगथोकली मणिपुरदसु कुमै असि ngasi पांगथोकनी अमसुंग मणिपुरदा कोविड-19 पॉजिटिव ओइबकी सांग खंगहेन हेनगलक्तुना ngarang अनौबा केस 713 थेंगनकी मियोय 13 सिकी सरकार की फैसिलिटी सिंगदा सही 19 की मथक की मियोय सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिनबा थुंगबदा चथरिबना नहा ओरिबा सिंगना वैक्सीन असि कापथोकनबा अमदी अतै मियोय सिंग वैक्सीन कापदसु मतेंग पांगबिना बाहायजरी कोविड की अकीबा लेरिबना मियामना चेक्सिनबा वाटपगी थवोंगसिंग तोकपिदुना यारिबा मखै युमदगी चथोक्तना लेबियो तंगाई फदना चथोक्लबदी फेस मास्क चुपियो फुट 3 की सोशल डिस्टेंसिंग थंबियो माइ मिट अमदी खुसा टोयना हमदोक्तुना तरुतनाना थंबियो कोविड का मरी लेनबा ई पाउसिंग अमदी मतेंग की दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241168 अमसुंग 180034538818 नि कोविड-19 दगी ngakthoknaba tangai phadaba chana kanglon se ngakna chapinaba manipuri film amasung theater gi saknailaba artist gurumayam priyo gopal sharma na appeal tawratuna hai miyam pumnamakpu gurumayam priyo gopal sharma na khurumjari nungsi jaraba ireisa sing tamthiraba covid-19 laichatagi kanjanabagi damak aikoi amuhanna section bagi phirep longminarasi covid ki vaccine soidana kapthokpiu face mask soidana upiu मी अमगा की मरक्ता फुट 3 लापना लेबियो हैंड सैनिटाइजर सिजनबियो हैंड वॉश नत्रगा साबुन सिजनदुना खुदसा सेंगना हमदोकबियो लाइचत असिदगी ngakthongnanaba matam gi leingangna piba chatna kanglonsing akhoi khudingmangna ngakna chatminasi section ba haibasina लाइचत असि changandanabagi khwaidagi faraba pambaini miyambu amukka hanna khurumjari हौजिक मपुंग ओइबा पाउ नेशनल हाईवे 38 इम्फाल जिरिबाम लंबी की मकरूथों केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरीना ngasi संगारगनी मागना ngasi राज्य सिगी नेशनल हाईवे प्रोजेक्ट 13 संगागनी अमसुंग जत्रा हुनगनी किलोमीटर 239 सांगबा हाईवे प्रोजेक्ट सिंग असि लुपा कोटी 1,495 चंगना पाइखटपनी इम्फाल की सिटी कन्वेंशन सेंटर दा पांगथोकदबा थौरमदा मुख्यमंत्री नोंथोंबम बिरेन सिंह केंद्र की कल्चर अमसुंग टूरिज्म मंत्री जी किशन रेड्डी रोड ट्रांसपोर्ट अमसुंग हाईवेज की राज्य मंत्री जनरल वीके सिंह मपाल थौरम अमदी शिक्षा राज्य मंत्री डॉक्टर आर.के. रंजन सिंह डेवलपमेंट ऑफ नॉर्थ ईस्ट रीजन की राज्य मंत्री बी.एल. वर्मा अमदी एमपी महाराज सना चौबलेसेंबा डॉक्टर एल.एस. फोजे सरुक यागनी उड़ीसादा मालेमदा ममिंग लेरबा रथ जत्रागी कुमै ngasi पांगथोकली अदुमैनमक ममांग सहिदा पांगथोखिबगुम भगवान जगन्नाथ की कांगसिंगबगी थौरमदी कोविड-19 की येंगदुना भक्तसिंग यावहनदना पांगथोकली हौजिक अयु पुंग 3 तकी हौखिबा भगवान जगन्नाथ की रथ जत्रागी थौरम डीडी नेशनल यूट्यूब अमसुंग डीडी उड़िया यूट्यूब चैनल सिंगदा मियामना येंगबा फंगनी मणिपुरदसु नुमित 9 सुमना चथगदबा रथ जत्रा कांग कुमैसु ngasiदगी हौरगनी श्री श्री गोविंदजी टेम्पल पोर्ट की चेरोल अमना हाई कुमसी सही की ओइनदी कोविड-19 लाइचत की येंगदुना लाइगी ओइबा थौरम तमक पांगथोकलगनी कांग कुमै का मरी लेना मुख्यमंत्री अन बिरेन यावना लुचिंगबा कयाना मियामदा याइफा पाउजेल पीरी पाउगी मरक थन्ना अतेनबा ब्रेक अमा वर्ल्ड पॉपुलेशन डे 2012 की मरु ओइबा पांडम सिंगदी मरोमदोम लेपचबंगंबा इमुंग अमदी लेबाक अमा ओइनबगीदमक अवाबा तारबा मतम असिदसु फैमिली प्लानिंग की खुदोंचाबा फंगहनबा हाइबसी यामना मरु ओइ हक्सांग द सोखनदबा लोइनना यामना लाइबा फैमिली प्लानिंग की पांबई सिंगदी टेम्परेरी मेथड ओरल कॉन्ट्रासेप्टिव पिल चाबा कंडोम सिजनबा IUCD हापा अमदी कॉन्ट्रासेप्टिव इंजेक्शन कापा परमानेंट मेथडना नुपीगिना ट्यूबेक्टोमी नुपादना वेसेक्टोमी हाइरिबा पांबई सिंग असिगी अकुपा मरोल की दमक इशागी अनकपद लैबा हेल्थ सेंटर सिंग द तानबियु पाउजेंजरिबा फैमिली प्लानिंग डिवीजन नेशनल हेल्थ मिशन मणिपुर
Hojik COVID-19 dagi ngakthoknaba hakchangda sokhandaba mapangal leiba amadi mamal lawdaba vaccine leire. Vaccine kapthokpana hakchangi immunity hangat handuna COVID-19 dagi ngakthoknaba pangal pibata nattana laichet asibu sandokpa lebhanbada mateng panggadawribani. Chahi tara Nepal helaba miyoi singna isagi anakpada leiba vaccine kapam singda vaccine kapthokpiyu. Vaccine gi dose ani suna kapthoklabada adom mapung phana vaccine kapthoklaba habadu oigadawribani maramasina ngasimak vaccine kapthokpiyu. Paujinjariba National Health Mission Manipur. Tabiriba Pawasi Akasbani Imphal Dagini Manipur COVID-19 positive oibagi sang khangen hengalaktuna ngarang anuba ke samapan taramatoi thengnaki myoi taramari siki Raja ki COVID-19 command control room na thokpa cherol amata hai ngarang punna sample lising taruk chahum kun test tawbada myoi samapan taramatoi positive oikibani positive oibagi sang sada taramari dasmik marini Haukiba pungkun marida COVID ki anaba sangma humputara naba phaduna disar chauki naba pharakpagi sang sada marphumapan dasmik sino mangani hauzik active case lising tare chani kuntra manga leidi Amaromda Raja chida punna COVID ki vaccine dose lak nipan lising humputara mathoi samli humputara kaukre Masigi manung ta myoi lak tare lising humputara tare chani anida ahanba dose ki aduga myoi lising marphutara mari sani humpuni pandana ani suba dose ki vaccine kaukre Manipur COVID-19 laksinaba sarkar asina ahing nungtil naidana honari Imphal West Jilla ki khulkhul makha lekai leba Sardar Patel High School da ngarang pangthokiba BJP Sekmai Mandal ki executive mifam da saruk yaraduna Raja ki Joint Committee on COVID-19 ki co-convener Haikam Tingo MLA na hai Laichet asi laksina bahona bada sarkar na miyam da paktakna na hida kapthokna bahona riba asida miyam na su mateng pangpiyu masitana laichet asida gi ngakthok pangamgani Imphal dangasi phongba pause singi maroiba pausingi damak hojik maibam tijamani leide tijamani Thagasari Nolini Manipur da COVID-19 ki case hengalapa Nitin Gadkari na makru thongasi sangaragani haiba COVID ki hida kapthoknaba haibada tabidabadagi laingakta samamnaba pole haiba pawna Imphal ngasi phongba pause singi maroiba pawaina phongdari COVID ki anoba case samapan taramathoi thengnaduna numit nifuni thoigi Manungda khwaidagi wangba oire haiba paw People's Chronicle da ahanba headline tawri Pung kunmari da samapan taramathoi positive oiki taramari laikhidre haibasuna pongnaphamda ahanba headline tawri Mi taramari sikhi samapan taramathoi positive oiki haiba paw Sangai Express Manipuri da ahanba headline tawri Test tawthu yadabadagi pandemic asi lakshinaba madi layangnaba honabada asoba khurau thangba ama oire haiba paw Imphal Free Press da ahanba headline tawduna phongli Manipur da Delta variant ki case sani manga thengnare pung kunmari da miyoi samapan taramathoi positive oire taramari laikhidra haiba paw Isel Express da ahanba headline tawri May kuntragi matung da khwaidagi yamna samapan taramathoi positive oire taramari laikhidra hauji phawbada Delta variant ki case sani manga thengnare haiba paw Sangai Express English da ahanba headline tawri District Nipan da yumthong sinna test tawda sama kuntra positive oiramle haiba paw Sanalibak da ahanba headline tawduna phongli COVID tagi ngakthoknaba vaccine kapthoknaba haibada tanadabana lengaktasu samamnaba pole haiba Chief Minister na phongdokiba wafam naharolge thodangda ahanba headline tawduna phongli Imphal Municipal Corporation na issue tawkhiba gari sing term loiraba ex mayor amadi corporator ayamna pikhalaktre haiba paw huyelan pawda ahanba headline tawduna phongli Assam Rifles na tamthiba mihata hatkraba manorama ningsingkhre Manipur da apaspa thamjinduna sipai na miyot mini chathari haiba paw ireibak da ahanba headline tawri ngasi Union Minister Nitin Gadkari na makru thong sangaragani haiba paw Sangai Express Manipuri da ahanba headline tawduna phongli pawasi People's Chronicle gi ahanba lamai da phongli Section Drabadi October November da third wave ki peak oiba Yai haiba scientist na phongdorakpa wafam Sangai Express Manipuri gi anchor kalam da phongli Nolini Thagasari Dijamani Loisilakpada COVID-19 dagi ngakthoknaba face mask juppa phut taruk lapna na leiba khutcha amati maime tarutana na thamba haiba achamba thawong ohumasi ngakna jatpinaba amuk hana ningsingjari aroibada maroiba paw amuk hana National Highway Kuntha Taret Imphal Jiribam Lambi ki makru thong Kendra ki Road Transport amasung Highways Mantri Nitin Gadkari na ngasi sangaragani Odisha da Malem da maming leraba Ratha Jatra gi kumai ngasi pangthokli Manipur da su kumai asi ngasi pangthokani amasung Manipur da COVID-19 positive oibagi sang khangen hengalaktuna ngarang anoba ke samapan taramatoi thingnaki myoi taramari sikhi
ꯄꯥꯎ ꯂꯣꯏꯖꯔꯦ꯫